Mayam Kurumzari, the Nongthombam Impact News ne Raj Nongthombam Leikai Wakat ki Yankai Tari Suba episode sida Mayambu Amukana Taram Nokchari. Ngasi ki episode sida Imphal Ziribam Road natraga New Kasar Road Hain Zukhangna ba National Highway number 37 gi Nabi ge Nagyata leiba mafam Khumbong Bazar gi akoi bada leiba miyamna Karamba waba khudongchada mayok narib ge have see ngasi ki episode sida community. So welcome to yet another episode of Leikai Wakat presented by Impact News. Tada batahoro udu bahoro. Khumbong si Khumbong Bazar gi Nagyat ay tare sondana makha Leikai tare makha kai lambi sidi koi bazar sida ki hek hau budi ki lambi si yaad re Ima hoi kai chalui no mazi sendan ju tong de khong du na ro na de bo oh kai chalui ne ba ke the chalui ro oh ke chen chalu ke le ro ke kai chulai de da koi ka Khumbong se kam pali kamai tori ge lambi thong ising mai sing ga je khang di hai ai ma phom ra khang lambi thong yam nungai te ising mai sing akoi si je mina di ma di leiba lamni hai ba mina di aduma hai na ba nama da mangai re lambi phatte ising mai sing nungai te tuti jibok yau de ba mo khoi Khumbong se kam tori ge to Leikai se kam pali ge akoi Leikai se nungai ba ne ke nungai ra ge ising thong lambi thong nungai tro kai mai su lakti ne khoi sem ta ho ja mo lakti chang line lakti hai la chang line lak tab tin kui de lakti si phana yam ba kai chapi du no Khumbong bazar da sa thau ge hero o sa thau ge smang da handpump mani leiye handpump je kai water supply ro kai no pukri so om chole maning da pukri gi ne ba pukri sing sing hatu ne ba si thangna sana sina bai wara Leikai miyam na traga sumna thangna chana su dum sinare na gi ro se lana gi na te mayam Leikai gi ne nuai ba hai du leite khoi su wai bung khangte pabung am su le re pabung kai chapi du no je thabam se ke tawni hujik jik le film ji yeng bir ke dum khangani lambi sima pura yadre arege hujik khoi sing je dam ma tawna kaw kaw thingatna hujik sing je kha chinga pukhi da stock torga kha cha dra khotna si honeri yamba Khumbong jibo kam pali ge nungai jeri ai tai lambi se koilas tharam bai mami di tari hai tare du hujik ti akai bang atangai hore mase kyam kuira ke sem ki ba roga karak pasna kyam kuire ma se kai singi bu kuire o mo de yeng jin bek ta bai taram khata sing jidi kamai do birge si mang de le manglang turen de dare dum thap jala se pukhi ma sam le ma o se stock torga khoi thai pukri sing se thak bu dum yaung ri aduga maru ina ngai tri se yamna basic minimum requirement Leikai amagi leifam thokpa lambi ising amadi mai jeni manipur ga yam Leikai sing mai se safare improve ore have ne tu Khumbong gi ona di mai se sunga yadra mane prepaid su leite thaina gi duni adu Leikai gi mera pai bi sing club mai amna hauraga bill de thi da ba yade tan tha khoni gi thiri adu mai si di sang na hina pibi da bi khudong cha no mai ngari imam lari ma se kai thi jati mai ma ka jati no te jau ge kai jau ge Khumbong ji kam pali gi khang de da pham rang khang de Khumbong ji adai sum da jab da mai se Leikai se da chang nai na lakti hai ni mai su lak tre ising ju lai tre karim aya bam phak lai tre huji maglang turel da mini damam lere Leikai sida Khumbong da ko ising si am wa ba se gi ko na gudang da gamen na sabiri jani masi angjig masi gamen na sabira ko ta janam se gi dam sa ahamadi government sabi ne si minor irrigation natraga IFCD department ani si mong moi type toknaraga sabo rang ran khale koina khum khangjabada ado hujik moi sagara matung repairing sigi posima itau tok bida bai tare wi thika da tau thaba jina repairing ma somni department di wa order tho thabak tu shu bu da boy toroga sumam niam seki wena dogo phajana function oi da bai tare ida handakta koi Leikai sigi ama tangai ba club ki site gi ising ga alok te ising ga lai timing ja kan store to holder ga di na han loi lik wer ma bani sigi shutter manga se no club na mobilize to raga khoi ising ji shape to holder kan store to holder ga di hayeng wa ga do ba February March April dai bo wa ga do di khanjara ga club na Leikai sing gi cooperation loi na semjin jaban ising diang wari sidagi chinghat pa ising sina koi user mai thau sin bani ma kai sa piro bno ai a kano ba charu hol hoige mama Leikai de ro sidegi ne son makha Leikai de ge kam pali Khumbong jibo nungai ri ngo ngai re gi ising ju phang da na dam sa da na sidagi jingkhanari hai dam sa da se jingkhatnari jingkhatna ba ja dam phat pan ju sembi da mane Leikai no semjala man kanam da sem de kalap na kha sem me lambe ji yad re ne lam koire lambe nya da bai bungo mai ju lakte bungo Leikai si da mai ju lakte ada matu somba ko til lai bangam potre MP MLA me amle kem kana trapo kai kana di Leikai gi Wakat
ꯃꯈꯥ ꯂꯩꯀꯥꯏꯗꯤ ꯊꯣꯛꯂꯛꯑꯦ ꯃꯈꯥ ꯂꯩꯀꯥꯏ ꯂꯝꯕꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯤꯡꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯃꯩꯁꯨ ꯌꯥꯗ꯭ꯔꯦ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯔꯣꯗꯁꯦ ꯂꯥꯟꯊꯣꯛꯑꯒ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯩꯗꯣꯏꯅꯤ ꯃꯥꯛꯂꯪ ꯇꯨꯔꯦꯟꯒꯤ ꯅꯥꯀꯜꯂꯣꯝꯗ ꯑꯗꯨꯕꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯪꯉꯝꯗꯥꯏꯁꯤꯗ ꯈꯨꯝꯕꯣꯡ ꯕꯖꯥꯔꯒꯤ ꯀꯩꯊꯦꯜ ꯂꯩꯔꯦ ꯈꯨꯝꯕꯣꯡ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯀꯥꯏꯁꯤ ꯀꯝ ꯄꯥꯜꯂꯤꯒꯦ ꯀꯩꯊꯦꯜꯁꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯤ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯁꯤ ꯏꯃꯥ ꯈꯨꯝꯕꯣꯡꯁꯤꯕꯨ ꯀꯝ ꯇꯧꯔꯤꯒꯦ ꯈꯨꯝꯕꯣꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯏꯆꯥ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯨꯅꯦ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯁꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯅꯨꯡ ꯎꯐꯨꯟ ꯃꯌꯥꯝꯁꯦ ꯑꯁꯤ ꯂꯋꯥꯟ ꯊꯥꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯃꯣꯠꯁꯜꯂꯦ ꯂꯩꯅꯥ ꯄꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯕ ꯎꯐꯨꯟꯁꯦ ꯀꯥꯏꯗꯩꯅꯣ ꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯩꯔꯣ ꯍꯥꯏꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤꯁꯤꯅꯦ ꯁꯤ ꯌꯥꯝ ꯐꯔꯤꯁꯤꯗꯤ ꯐꯠꯇꯦ ꯃꯌꯥꯝ ꯅꯨꯡꯇꯤ ꯌꯦꯡꯕꯤꯔꯝꯃꯨ ꯑꯁꯨꯛ ꯐꯠꯇꯅ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯃꯁꯤ ꯐꯅꯕ ꯑꯃꯨꯛꯇ ꯁꯦꯝꯖꯟꯕꯤꯔꯝꯃꯨꯅꯦ ꯃꯌꯥꯝꯅꯀꯣ हाईवे अदम फरी कहीं खंद्रे उफुन थोले लंपाक लेब्रो सो अकोबदा मताइसे हाईवे की मताइसे लेरी मैम से अखोई लेकाइसिदी बुंगो असोइब मयाम लेरेदा यादरे मंत्रीनसु येंसिनबिद्रे अदगी एमपीसु लेरिबनी अदुई मथक्ता मयाम अमा लेरिसिदा लेबा अमा चाखोटपा हाइबसिदी मयाम पुलपकी ओइना अपुनबगी ओइना चाखोट मिनरकांदा अदुदा अफबा पुरकदोइनी थौबान माइगैदो हुजि पुंगलं लंगे खोइसि माइगैसिना लोइमक अनिमक सुबना लेरबा जगह अहोबगी अहोबमक्ता तोती इसिंग फंगदे मई फंगदे चांग नाइदे अहोबगी अहोब मत हाइदना कानदे सिगिदे अखोई सि मतांगसिददी अखोई हाइनिंग्रे अदु मरी लेनबा मिसिंग अखोई याम कन्ना येंजेलानिंगे अदु इबुंगोय सोमदा लाक्तना अखोई अवालपा हंगबगी दमक्ताजु अखोई इबुंगोय थागचरी अखोई सिगी मतांगसिदा खतनी अखोइना हाइजनिंगबाबु अहोब मयाम अमा लेरि मैम लेरे अहोब हाइबु सिदा फलोंग दो होरे सि भो खाबिद्रे हाबनि कैथेल सिदा याम नुआइत्रे हाबनि अदुबो लेकाइसि मयामना मरोइनि माइबेनसिंना ngamna gonu haiduna kaithelda gi hinjang napi mayam yonbasida sangtrik sangna phajana ubasi mangaire lekaisigi phajaba nungai ba haibu isira jongagi mai chana laktraga su lambi phatraga su ising phangdraga su khumong gi ona simdi nungaire je kai wori khangde kari haiduno no ama bo nuaite nuaite ko ima ma khamesin masing thiri ima to hangjarge ima khamesin masing thibasina khwai nungai tu jala khajina khit kan tong dori man nungai dori man ke nungai ke मसे नुंगाई हाइबसे हाइबु ngamdreda खोइसे इमा पोस्ट सिलिबो कमाइ दौरिगे पोसे खरा सिता दुनि दैबुङो अदगी सिदै द फम्ब सिदा को लंपाक सिगी उफुनजिना नाबना गुली चाबदा लोरे लैबदा इमागी लंपा हाइजे इमागी हेक कैथेल सिगी दारी मखोंदगी असवाई लंबी बोके मरकी उफुन हौरिसे जी द चंगबा गाड़ी पुना मगजे सिदा yang थौजले खामगा अदु उफुन मयाम जे चारे इसिंग नुआइते मई नुआइते अदु मई जे खोना केंदन थालगा होना याम वाना योलिदा संगी सुमई पीद्रो अथेन संगी मई पीदे तोंगाबा तौबदो थालिबा अंगांग दो नोमै लुपा 30 खारगा थानबदो चांग नाइना थानबीदे आओ अदुना याम वाना योलिदा इचा इंजान नापीदी याम सिलेबु लंबी फत्तबसिना अखोई लंपाक से मतेक से उफुन चादना नादना इचा इसु थाकपा ngमोइदोरे मसी लंबी सिमा तंगदी अखोई लंपाक मतेक सिनददी कोलास थाबियु अखोई माना हाइजरी अदुगा नुंगाइतबा मनने मई सिमा अखोई मई फंगदना पोफम फमबसे याम नुंगाइजद्रे मई इसिंग नुंसि याम नुंगाइतरे इसिंग जु नुंगाइतरे अखोई तोती फंगदेबा लेकाइ से कोई एमपी सु लै हाय को एमएलए सु लै हाय अदो मोइ लेबे केम कानद्रो हाइजिबो MP नसु अखोई हाइजरे वाकत सरे तौबीद्रे अदोगे MLA नसु मसैदा तौरबसे अखोइना हाइबदा खरा राजा सिना ने चिंजे मानदबो ओइना तौदना तौरेबको युम सिगी अखोइगी सि साबिसे MLA ना साबिरमनी संसे अतेन संसे MLA ना साबिदना अखोइ नुंगाइ ngasiबो फमजरी अदु मई दि खितंग नुंगाइत्रे ते सिंग साबिरमे तुम दिन नुंगाइरे अदु मई दि PP3 अदुना याम नुंगाइत्रे हाबनि मई सिमदि अखोइ मादो संजगे मकम कम पालेगे लेकाइ सिगी खवाइ नुंगाइबसे करि ओरिगे खुंबोंग जिबो खुंबोंगे फाक्तबदि लेत्रे लमदि नुंगाइरे कैसु होबदि लेते दो कथेन संजिबदि MLA ना साबिरेको असिगी लंपाकसे फुन जे खोइदु लेतला दामनिना फुन जाबदा खोइ लोरे लेरंग मनुंग दि कमाइ तौरिगे मखा लेकाइ दि याहोद्रे मनुंग मखा काइगी लंबी सिमा याद्रे लंबी अवला काइ लंबी याय मखा काइ लंबी दि याद्रे सिमतगा सेंबिबा अदै कथेन लंपाकसे गोलासा मसि मतेक्सिदा थाबिबा अखोइ MLA ना पुखी मा तौबी MLA ना पुखी तौबी बसिदगी अखोइ नुंगाइरे अदो सिदगी चारे को अदो तोती फंगदबनिना माना पुखी मा लम लेरा तौबी बजे मसुक नुंगाइबा लेत्रे तोती दो करिगिनो तोती पीबी मत पोखरी ओइन तौरिसिबो तोती से मोइना सेमबदा जसत लाखि लागा खोइगी मखा काइजे तोती यौदे यौदबनेबा मखा काइसे अदो मसिम दंग अवाने काइदि यौरबो अवा काइसे यौदे अदुग मतेक सिदगी लोइरे बजारदगी लोइखरे
ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏ ꯏꯁꯤꯡ ꯐꯪꯖꯗꯕꯩ ꯋꯥꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯁꯨ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯃ ꯃꯈꯥ ꯂꯩꯀꯥꯏꯗ ꯇꯧꯕꯤꯔꯝꯕꯁꯤꯅ ꯃꯈꯥ ꯂꯩꯀꯥꯏꯔꯣꯝꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯗ ꯈꯤꯇꯪꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯤ ꯃꯥꯅꯦ ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯀ꯭ꯋꯥ ꯇꯞꯅ ꯇꯞꯅ ꯀꯩ ꯃꯈꯥ ꯂꯩꯀꯥꯏ ꯀꯩꯗꯧꯔꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯖꯗꯦ ꯏꯁꯤꯡꯁꯨ ꯂꯩꯇꯗꯅ ꯋꯥꯕꯅꯀꯣ 이루자 마카를 가대로 마카라까지 만ing에까지 마카까지 뽑기 바로 있지바 아주나네 친구들 먹대 얌 아와바 뭐래버고 아저기 추억고 잘래 락나 잘래도고 남들이 바코디 이루자는 마신 바til라마 추억보다 뽑기도 아 마카가 기땅 나름네 아주 바tin도 뭐 까칼락보다 얌 아와바 뭐래바 아주 뽑기야 저범 땅 밤에 도 보내 Tiri to tiri pam drabo. Di lagi. TPO hydro. To tiri lagi ba ko di ta dia ba. MLA MP da to TPO na Hyderabad. Hai ba do song ga ma ta we ko rom lagi. Yam nungai tre ka sa nungdang yor kan mai jo mu thambi dra mane. Ai ju thambi de. Mai than dra mina mama kan da ima por ka se mang yu yaw dro. As mai than da mina ko ngao bo china bu bo lo cham ba ji ko ngao bo nang de lai thok la sing ka ya bo na de. Por lai bla ko mina sat pa yaw. Aduh, ubah dan micu udah kan untuk lagi bom. Mama bani nanya, mina pasal ada baju sini bakang buat leba. Numi tara kan da mai mama kan da kethel jibo po yon nungai ribo. Kala nungai ru dege na nungai. Kendal du da uri ba mina pesa pira maga du. Kendan nu da da amma. Yang kai sapi to tara sapi ni ga lausan ma yaw dro. Uri ne, lau. Kari de nungai ren khambi ke ising nungai ra mai nungai ra lambi nungai ra. Ado ka ko ki PDS ke ching ke rosen yang bese nungai ra kari nungai. Kali mau nungai te bunga, mai ju nungai te, ising ju nungai te, lambi ju nungai te. Adagi pul hauri ba ka jori ba pamba di pul wa gari nungi ta de bati yam nungai te, nungai bam lai te. Nungai bam lai te adu bo nong magi ka thel sira to laga pot khara yo laga mayam wa nongmina ba wari sana basimna khara makhai di awa ba mayam se kauk thok pagi lambi moiri habani adu bo awa ba khedang kauk thok se ke lak pasida lambi gi matai de leiri ba ufun mayam se na muk ka thel sida ꯊꯝꯖꯜꯂꯛꯄꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯣꯛ ꯊꯨꯡꯅꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝꯗꯤ ꯑꯣꯏꯔꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯂꯩꯔꯦ ꯑꯋꯥꯡ ꯂꯩꯀꯥꯏꯗꯁꯨ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯕꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯁꯦꯠ ꯍꯥꯏꯇꯥꯔꯦ ꯃꯩ ꯂꯥꯛꯇꯤ ꯁꯤ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯁꯨꯔꯦꯕ ꯑꯗ ꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯤ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯩꯁꯤꯅ ꯀꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯩ ꯅꯣꯡꯃ ꯃꯨꯠꯄꯗ ꯌꯦꯡꯉꯨ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯏꯌꯦꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯑꯣꯏꯔꯣ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯗꯤ ꯑꯩꯈꯣꯏ ꯃꯩ ꯆꯥꯡ ꯌꯥꯝꯅ ꯄꯤꯔꯦ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯑꯌꯥꯝꯕꯗ ꯍꯥꯏ ꯑꯗꯣ ꯈꯨꯡꯒꯪꯗꯗꯤ ꯄꯤꯗ꯭ꯔꯕꯖꯥꯠꯂꯣ ꯄꯤꯌꯦꯕꯀꯣ ꯄꯤꯕꯗꯣ ꯄ꯭ꯔꯤꯄꯦꯗ ꯁꯤꯁꯇꯦꯝ ꯑꯣꯏꯁꯨ ꯂꯥꯛꯄꯤꯔꯣ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯁꯦ ꯂꯥꯛꯇ꯭ꯔꯤꯕꯀꯣ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯗꯨ ꯂꯥꯛꯑꯒꯁꯨ ꯐꯔꯦ ꯑꯗꯩ ꯅꯨꯃꯤꯠ 5ꯅꯤ ꯃꯩ ꯃꯨꯠꯂꯛꯄ ꯑꯁꯤ ꯃꯃꯥꯡꯗꯕꯨꯗꯤ ꯆꯥꯡ ꯅꯥꯏ ꯄꯤꯔꯝꯃꯦ ꯌꯥꯗꯕ ꯈꯨꯗꯤꯡ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕꯤꯕꯕꯨꯗꯤ ꯁꯦꯝꯕꯤꯌꯦꯕ ꯑꯗꯨꯏꯁꯨ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯟꯈ꯭ꯔꯦ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝ ꯁꯥꯐꯔꯦ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝ ꯁꯥꯐꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯍꯥꯟꯅꯗꯒꯤ ꯁꯥꯐꯕꯗꯤ ꯃꯥꯟꯗꯦ ꯂꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯂꯩꯀꯥꯏꯁꯤꯃꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯑꯋꯥꯡ ꯂꯩꯀꯥꯏꯗꯤ ꯌꯥꯔꯕ ꯍꯥꯏꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯁꯨ ꯌꯥꯗꯤ ꯌꯥꯗꯦ ꯑꯗꯨꯏꯁꯨ ꯍꯥꯟꯅꯗꯩꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯐꯒꯠꯂꯕ꯭ꯔꯥ ꯈꯜꯂꯦꯕ ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯐꯒꯠꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯨꯡꯒꯥꯏ ꯀꯥꯏꯔꯤ ꯍꯥꯏꯕꯅꯤ ꯏꯆꯦꯒꯤ ꯋꯥꯐꯝꯁꯦ ꯈꯔꯗꯤ ꯐꯒꯠꯂꯦ ꯍꯥꯏꯕꯅꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯈꯔ ꯎꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯥꯜꯂꯤꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯀ꯭ꯋꯦꯁꯟ ꯑꯃꯗꯤ ꯂꯩꯔꯤ ꯄꯥꯕꯨꯡ ꯑꯃ ꯄꯣꯠ ꯂꯩꯕ ꯂꯥꯛꯏ ꯄꯥꯕꯨꯡꯗ ꯍꯪꯖꯒꯦ ꯄꯣꯠ ꯂꯩꯗ꯭ꯔꯕꯣ ꯄꯥꯕꯨꯡ ꯀꯩꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯃꯣꯏ ꯌꯥꯎꯔꯝꯗ꯭ꯔꯦ ꯈꯨꯡꯒꯪꯁꯤꯕꯨ ꯀꯔꯝ ꯄꯥꯟꯕꯤꯔꯤꯒꯦ ꯈꯨꯡꯒꯪꯁꯤ ꯌꯥꯝꯅ ꯐꯖꯅ ꯆꯥꯎꯈꯠꯂꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏ ꯀꯩ ꯆꯥꯎꯈꯠꯂꯒꯦ ꯃꯈꯥ ꯂꯩꯀꯥꯏ ꯂꯝꯕꯤꯒꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯏꯁꯤꯡ ꯐꯪꯍꯧꯗꯦ ꯃꯩ ꯐꯪꯍꯧꯗꯦ ꯂꯝꯕꯤ ꯌꯥꯗꯦ ꯂꯝꯕꯤ ꯊꯣꯡꯒꯤꯗꯤ ꯈꯤꯇꯪ ꯑꯋꯥꯠꯄ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯣꯏꯕ ꯀꯩꯒꯤ ꯑꯣꯏꯕ ꯀꯩꯊꯦꯜꯒꯤ ꯑꯣꯏꯅ ꯐꯪꯅꯤꯡꯉꯥꯏ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯐꯪꯉꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯌꯥꯝ ꯐꯩ ꯍꯥꯏꯁꯤ ꯀꯩꯊꯦꯜ ꯃꯆꯤꯟ ꯃꯇꯦꯛꯁꯤꯗꯪꯅꯦ ꯑꯁ꯭ꯋꯥꯏꯗ ꯌꯧꯔꯒꯗꯤ ꯀꯥꯏꯔꯤ ꯑꯃꯨꯛ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯃꯨꯛ ꯐꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯦ ꯈꯤꯇꯪ ꯐꯔꯝꯕ ꯃꯥꯜꯂꯤ ꯁ꯭ꯋꯥꯏ ꯌꯧꯔꯒꯗꯤ ꯑꯃꯨꯛ ꯄꯨꯡꯉꯥꯏ ꯀꯥꯏ ꯑꯁ ꯂꯝꯕꯤ ꯐꯠꯇꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯕꯣꯔꯤꯁꯥ ꯃꯇꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯗꯦ ꯌꯥꯗꯦ ꯀꯥꯏꯗꯩꯅꯣ ꯑꯁꯣꯝ ꯃꯈꯥ ꯂꯩꯀꯥꯏꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯍꯧꯔꯦ ꯏꯁꯤꯡ ꯐꯪꯗ꯭ꯔꯒꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯍꯦꯟꯄꯝꯗꯧꯅ ꯊꯛꯅꯍꯧꯋꯦꯕ ꯈꯔ ꯑꯃꯅ ꯂꯩꯍꯧꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯏꯞꯂꯥꯏꯟ ꯂꯩꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯁꯤꯡ ꯂꯩꯀꯥꯏꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯊꯥꯞꯄꯦꯕ ꯑꯗꯨ ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯈ꯭ꯔꯤꯗꯩ ꯍꯣꯟꯕ ꯑꯩꯈꯣꯏ MPꯁꯨ ꯂꯩ MLAꯁꯨ ꯂꯩ ꯑꯗꯣ ꯃꯣꯏ ꯂꯩꯕꯒꯤ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯕ ꯂꯩꯀꯥꯏꯁꯤꯕꯨ ꯀꯥꯟꯗꯦꯗ ꯁꯤ MP ꯑꯗꯨꯅꯤ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ MPꯗꯨꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯗ ꯇꯟ ꯑꯃꯁꯨ ꯌꯥꯝ ꯐꯖꯅ ꯇꯥꯎꯈ꯭ꯔꯦ ꯑꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯤ ꯏꯌꯥꯝꯕꯁꯤꯗ ꯋꯥꯔꯤ ꯁꯥꯖꯒꯗꯧꯅꯤ ꯏꯌꯥꯝꯕꯁꯤ ꯑꯗꯨꯝ ꯆꯤꯜꯂꯒ ꯂꯩꯔꯦ ꯏꯌꯥꯝꯕ ꯌꯥꯏ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯔ ꯃꯥꯅꯦ ꯏꯌꯥꯝꯕꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯖꯔꯒꯦ ꯏꯌꯥꯝꯕ ꯈꯨꯡꯒꯪꯁꯤꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯈꯨꯡꯒꯪꯁꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯒꯤ ꯑꯣꯏꯔꯣ
awang lekai lambi am phaya ji yang biu lambi ji pungai gari lebini koilas ki mami sung udre aduga amorikai su maglang turen pas de loi haidok nare mayam se haidok khom leitra mane awang lekai ji kam pali ge lambi yam phatram ni chang yadram mayam de awang lekai lambi di yam nungai ga haida kai nungai pote mai ge singa di kamai dori ambo yadre sing ji sire thap jala maglang de ya masimak ti thak de toti dai tha eduju toti la bane toti je nu malai nu mitarani lepi kai de lege toti bo moi tam pokta atan jala sok duine yaru duine koi se tai si mamang ge sira pai macha ma yali se au sira mayam sing ya duine ba acha paunu pham lebro lambi ture ma asom de koi dui main road lom da thoga mamang lom sira ungchang ga sira yaru duine ba aduri sing batin ga yang ami ge tin ahungum korfu ahungum badi hawe korfu hum don hafta amsat ngamro ngam de da lairi ni water tanker de leire ima ga khu adudi koi mantri jo lebe MLA jo lebe harga wara wara ga matom na sakal kan thor jakre kaino adam wara wara ga sakal kan thor jakri debo sakal kan thor la lo ma japa khoi dine lambi thok phatra dine la lo japa si nungai ti lambi thong kha di phan ninge ba lambi je phan ninge duga leiri ba dukan mayam je phajan semjal han ninge ba ima di sing di kamai to birki turen di thai bra asona dei thak de pukhi dei thai adu jo batan da holi to ti phang de pukri to khara lapi haine amanu ni lapi pukhi di manung da lai adu ta na angang nu bi loi na ma gari da hole batan da hapa ga loi hole to ti ju pi de to lekai si go ina kari kari di nungai reng khambi ge khoi nungai bi ken lekai si nungai ba kai ta nungai te mai ju nungai tre adu ga lambi ju nungai te loi na ma la lo la ti ju nungai te kai bu nungai tre kathel am lebe si di nungai rap kathel am lebe su di khara na lai thok lai sing ge khara nungai ko adu ga atai de ma ta nungai tre angre habne awang lekai su chama na re makha lekai na awang lekai di lambi khara phai ga si su yad re papung dang jage papung kai chapi dino ngong tho ge tong awang lekai jang pali ge ai mai si de gyan men da pon de hotel am lero lambi di nungai ising di nungai ti lambi nungai ya lambi karam nungai re impal jiri lambi jiro lerak si di lerak ti nungai ti sing di to ti marang marang to ti la e la he jason turing mamang om da si maning da sulai ai wai de lege si oi si hotel maya da adu chang nai na butari bu sing nimit marini lerak ka na ta marini lera ta ba sida ya salo bu sing duna numi marini chatna bangam bra ngam ya ma ya sana ba sokse laga sungdak thak ta badum thamjan ba si ja da marini jat opo ato ba imagine leri imagine jang jage lekai su kam pali ma koi lekai di yam nungai ri kai no ba nungai ri se kai hai na khang de lambi nungai te da kari no nungai ri ba ma lekai awang lekai nungai je labuk te hingong ko badang nungai je khoi hotel gi man har ke ba ising toti ising da ha ba si public hydrant ama sila resident ising da sin marini ising ta mane ima se no marini khuding ising ta bro sida na ngai di humni su pada ka lai hojik ti marin de lak au sida ya ho ising do adu duna dum mathang gi ising lak tri bo ko na bangam bra kon ngammi awang le kai gi ko lambi thong ising mai tori gi moi song gi di khang de khoi song pari gi au lambi am ngai re sai je punga kai re le sidi ha punga kai re le kan punga ga bi bulam bi se oh nanti di khang de pamu hido su wari sa jage pamu khumong sikam kam pali ge yam nungai ri gari nungai re ge lambi nungai ra bra ising nungai ra bra mai nungai ra bra PDS ke sing kerosene nungai ra bra ri kan da electric ri sing bhangi mong ta dre ko ising tai hai to maning da madal marawat ka ta bi wani mo imung bi ising selere sa bi bro tai leira tai lekai jigo ina khwai de ke sap haba khwai de ke nungai ba se kari hodin pamu nungai ba di leitre da ko awat pa nga ngai di wat bu do khara habiro ne kai ke no wali wali ye ko shi da wali ye ising wale mai wale ko lambi tauri gini a leira king ya di ising chau re chi thum me malang turen ji chau thor pro ising sik chau kan o chi thum mi chi ising jang mi ingon changban thum mi awang lekai ga makha lekai sangjare ko ke thel ju sangjare da imina hydrak pata ko gi maru ina ising je ising phangdre adagi lambi ju khoi mani lekai gi phajana kolas thabiri ko khoi gi ken MP lebi or mane adai gi lekai gi lerek sing dram ta yaudre ising phangde lambi yaude aduga mai su jang na laude mani lekai gi kamai tor gi ma mai jo ko sai ju kui de ta lakti ji au yang kui au lambi ji ju kapok tai di bai na kai ran si jo do sing ji de water supply gi sing choi tar ba water supply sing je
ꯇꯥꯗꯦꯗ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯐꯖꯅ ꯇꯣꯡꯕꯅꯤꯅ ꯀꯥꯕ ꯉꯝꯗꯦ ꯑꯗꯨꯝ ꯃꯍꯩ ꯑꯗꯨꯝ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒꯗꯤ ꯇꯥꯕ꯭ꯔꯣ ꯏꯁꯤꯡ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒꯗꯤ ꯇꯥꯔꯝꯒꯅꯤ ꯏꯃꯥ ꯁ꯭ꯋꯥꯏꯗꯤ ꯇꯥꯗꯦꯕ ꯁ꯭ꯋꯥꯏꯁꯤ ꯇꯥꯗꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯦ ꯀꯨꯏꯔꯦ ꯏꯁꯤꯡꯗꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯥꯔꯕ ꯁ꯭ꯋꯥꯏꯗ ꯏꯁꯤꯡꯁꯦ ꯇꯣꯇꯤ ꯂꯥꯛꯑ ꯂꯥꯛꯇ꯭ꯔꯒ ꯂꯥꯛꯇꯦ ꯏꯁꯤꯡ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯇꯥꯗꯦꯕ ꯆꯥꯡ नाइना ꯑꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯌꯥꯐꯝ ꯑꯃꯁꯨ ꯂꯩꯔꯦ ꯏꯁꯤꯡ ꯂꯥꯛꯑꯀꯥꯟꯗꯗꯤ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦꯕ ꯐꯖꯅ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯑꯁ꯭ꯋꯥꯏꯗ ꯏꯃꯥ ꯑꯃ ꯍꯥꯏꯔꯦ ꯏꯃꯥꯅ ꯑꯁ꯭ꯋꯥꯏ ꯇꯣꯡꯕꯅꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯇꯥꯗꯦ ꯃꯣꯏ ꯑꯁꯤꯒꯤ ꯑꯀꯨꯠꯄ ꯈꯔ ꯂꯩꯁꯟꯕꯗꯣ ꯈꯔ ꯋꯥꯠꯂꯝꯒꯅꯤ ꯏꯁꯤꯡ ꯀꯣꯟꯗꯤ ꯀꯣꯟꯅꯔꯤ ꯀꯣꯟꯗꯤ ꯑꯗꯨꯝ ꯀꯣꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯅꯨꯡꯒꯤꯗꯗꯤ ꯏꯁꯤꯡ ꯂꯩꯕ ꯅꯠꯇ꯭ꯔꯦꯕ ꯏꯁꯤꯡꯗꯤ ꯋꯥꯠꯂꯦꯕ ꯃꯅꯤꯡ ꯀꯥꯏ ꯆꯤꯡꯗꯦꯕ ꯆꯤꯡꯗꯦ ꯃꯅꯤꯡ ꯀꯥꯏ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯁꯦ ꯀꯔꯤ ꯀꯧꯒꯦ ꯑꯗꯨꯗꯤ ꯈꯨꯝꯕꯣꯡ ꯌꯣꯏꯕ ꯈꯨꯜ ꯍꯥꯏ ꯂꯝꯕꯤ ꯑꯃ ꯄꯥꯜꯂꯕ ꯑꯁꯣꯟ ꯃꯅꯤꯡ ꯕꯥꯁꯣꯟ ꯀꯣꯏꯂꯥꯁ ꯊꯥꯔꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯗꯤ MP ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯣꯏ ꯃꯔꯛꯇ ꯈꯔ ꯍꯣꯏ ꯖꯨꯄꯔ ꯈꯨꯜꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯖꯨꯄꯔ ꯈꯨꯜꯕꯣ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯉꯥꯛꯇꯅꯤꯅꯦ ꯅꯨꯡꯉꯥꯏꯐꯕ ꯉꯥꯛꯇꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ MPꯁꯨ ꯂꯩꯁꯜꯂꯕꯅꯤ ꯂꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯪꯖꯔꯨꯒꯦ ꯈꯨꯝꯕꯣꯡꯒꯤ ꯃꯣꯏꯗꯤ ꯃꯩꯁꯨ ꯂꯥꯛꯍꯧꯗꯦ ꯏꯁꯤꯡꯁꯨ ꯐꯪꯗꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯣꯏ ꯃꯣꯏ ꯍꯟꯗꯛ ꯌꯨꯍꯥꯔ ꯍꯥꯕꯗꯨꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯃꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯅꯤ ꯃꯔꯛ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯔꯛ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯑꯕꯅꯤ ꯀꯣꯏꯂꯥꯁꯀ ꯊꯥꯕꯤꯔꯤꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯅꯤꯗꯅ ꯊꯥꯗ꯭ꯔꯤꯁꯦ ꯑꯁꯤꯅ MPꯅ ꯊꯥꯖꯕꯅꯤ ꯁꯣꯝꯒꯤꯁꯤꯅ MP ꯂꯩꯇꯕꯒꯤ ꯊꯥꯗ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡ MP ꯑꯃ ꯊꯝꯕ ꯃꯊꯧ ꯇꯥꯔꯤꯕꯖꯥ ꯃꯁꯤ ꯅꯣꯏ ꯃꯇꯝꯗꯨꯒꯤ ꯍꯣꯡꯉꯣ ꯍꯥꯏꯕꯅꯤ ꯃꯌꯦꯛꯀꯤꯗꯤ ꯑꯐꯕ ꯑꯣꯏꯍꯟꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯍꯟꯁꯤ ꯍꯥꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯕ MP ꯑꯃ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯥꯏꯗꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅ ꯃꯣꯏ ꯆꯍꯤ 5 ꯈꯜꯂꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯏꯁꯤꯡꯁꯦ ꯐꯖꯅ ꯇꯥꯕꯤꯔꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗ꯭ꯔꯦꯟ ꯑꯃꯁꯨ ꯂꯩꯔꯦ ꯏꯁꯤꯡꯁꯦ ꯀꯥ ꯍꯦꯟꯅꯗꯤ ꯇꯥꯗꯦ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯝ ꯊꯦꯡꯅꯁꯤ ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯏꯁꯤꯡꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯒ ꯏꯁꯤꯡꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯗꯦ ꯖꯣꯏꯄꯨꯔ ꯈꯨꯜꯁꯤ ꯑꯇꯣꯞꯄ ꯈꯨꯝꯕꯣꯡꯒꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯂꯝꯕꯤꯒꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯅ ꯎꯏ ꯏꯁꯤꯡꯁꯨ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯔꯦꯀꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒ ꯂꯩꯔꯕꯅꯤꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯗꯤ ꯏꯁꯤꯡꯁꯨ ꯐꯪꯗꯦ ꯃꯩꯁꯨ ꯂꯩꯇꯦ ꯂꯝꯕꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯂꯩ ꯁꯤꯗꯤ ꯑꯩꯈꯣꯏ MP ꯂꯩꯔꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤ ꯍꯥꯏꯗꯣꯏꯔꯣ ꯁꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯍꯥꯏꯇꯥꯔꯦ ꯁꯤ MP ꯂꯩꯕꯒꯤ ꯑꯣꯏꯅ ꯂꯝꯕꯤꯁꯤꯃꯗꯤ ꯐꯩ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯌꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯅꯁꯨ ꯑꯗꯨꯝ ꯁꯦꯝꯃꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒ ꯆꯥꯡꯗꯝꯅꯕꯗ ꯏꯁꯤꯡꯁꯤ ꯃꯐꯝꯁꯤꯗꯅ ꯈꯔ ꯄꯤꯔꯤ VIPꯒꯤ ꯒꯥꯔꯤ ꯃꯥꯜꯂꯦ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ MP ꯑꯣꯏꯔꯖꯥꯠꯂ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯃꯥꯅꯦ MPꯅꯤ ꯆꯠꯈ꯭ꯔꯤꯁꯦ MPꯒꯤ ꯌꯨꯝ ꯑꯣꯏꯕꯅꯤꯅ MPꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯃꯥ ꯆꯠꯈꯤꯕꯅ ꯍꯥꯜꯂꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯈꯨꯝꯕꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯚꯦꯇꯅꯔꯤ ꯑꯃꯗꯤ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯑꯣꯐꯤꯁ ꯃꯥꯡꯗ ꯂꯩꯔꯦ ꯈꯣꯡꯅꯥꯡ ꯃꯆꯥ ꯑꯃ ꯍꯧꯔꯤꯁꯤ ꯃꯁꯤꯁꯤꯅ ꯍꯧꯖꯤꯛ ꯑꯦꯛꯖꯤꯁꯇꯤꯡ ꯃꯥꯒꯤ ꯚꯦꯇꯅꯔꯤꯒꯤ ꯑꯣꯐꯤꯁꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁ꯭ꯋꯥꯏꯗ ꯁꯥꯖꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯦ ꯃꯥꯔꯛ ꯇꯧꯔ ꯊꯝꯃꯦ ꯋꯥꯆꯦꯠꯅ ꯈꯥꯔꯒ ꯃꯁ꯭ꯋꯥꯏꯁꯦ ꯈꯥꯛꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯅꯗꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯔ ꯈꯪꯃꯤꯟꯅꯔꯒꯦ ꯋꯥꯠ ꯏꯁ ꯗꯤ ꯑꯦꯛꯆꯨअल ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣꯁꯦ ꯃꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯕ ꯐꯨꯠ 100 ꯁꯥꯡꯉꯒ ꯐꯨꯠ 60 ꯄꯥꯛꯄ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯁꯨꯃꯥꯡꯁꯦ ꯂꯩꯔꯛꯇꯕꯅꯤꯅ ꯃꯥꯒꯤ ꯕꯥꯔꯤ ꯁꯝꯕꯟ ꯊꯤꯔꯒ ꯈꯥꯏꯗꯦꯝꯗ ꯍꯣꯡꯕ ꯑꯋꯥꯡ ꯈꯨꯅꯧꯗ ꯍꯣꯡꯕ ꯈꯨꯝꯕꯣꯡ ꯕꯖꯥꯔꯗ ꯍꯣꯡꯕ ꯕꯥꯃꯣꯟ ꯃꯥꯟꯇꯣꯞꯇ ꯁꯣꯔꯥ ꯁꯣꯟꯕ ꯁꯤ ꯇꯧꯔꯦ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯋꯥꯕꯁꯦ ꯎꯔꯒ ꯁꯔꯀꯥꯔꯅ ꯊꯣꯛꯄꯤꯔꯤꯕ ꯐꯦꯟꯗꯤꯡ ꯑꯣꯔꯗꯔꯁꯤ ꯁꯣꯝꯗ ꯊꯩꯔꯒ ꯆꯠꯄꯤꯌꯨ ꯇꯨꯕꯠ ꯈꯥꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯕ ꯅꯠꯇꯦ ꯑꯗꯣ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯚꯦꯇꯅꯔꯤꯒꯤ ꯑꯃ ꯁꯪꯂꯦꯟ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯟꯅꯗꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯟ ꯑꯗꯒꯤ ꯍꯨꯏꯅ ꯆꯤꯡꯕ ꯑꯅꯥ ꯑꯌꯦꯛ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ꯭ꯔꯥ ꯁꯨꯝ ꯆꯥꯎꯊꯣꯔꯛꯏꯁꯦ ꯀꯝꯄꯥꯎꯟꯗꯤ ꯆꯥꯎꯍꯟꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯐꯪꯗꯦ ꯍꯤꯗꯥꯛ ꯀꯥꯞꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯁꯪꯗꯦ ꯑꯩꯈꯣꯏ ꯔꯅꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯑꯣꯛ ꯃꯆꯥ ꯍꯤꯗꯥꯛ ꯀꯥꯞꯄꯤ 60 by 100 ꯐꯤꯠꯀꯤ ꯑꯦꯔꯤꯌꯥꯁꯤꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤꯗꯃꯛꯇ ꯈꯥꯛꯄꯤꯔꯝꯃꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤꯁꯦ ꯌꯥꯕꯤꯔꯕ꯭ꯔꯥ ꯌꯥꯅꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯦ ꯄꯨꯝꯅꯃꯛꯇꯤ ꯌꯥꯕꯤꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯦ ꯁꯤ ꯈꯛꯇꯅꯗꯤ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯕꯤꯗ꯭ꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕꯗ ꯀꯔꯤ ꯑꯣꯕꯖꯦꯛꯁꯟ ꯍꯥꯏꯗꯤ ꯃꯁꯤ ꯁꯥꯕꯁꯤꯅ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯚꯦꯇꯅꯔꯤꯒꯤ ꯀꯝꯄꯥꯎꯟꯁꯤꯗ ꯀꯔꯤ ꯑꯌꯦꯠꯄ ꯄꯤꯒꯅꯤꯅ ꯍꯥꯏꯔꯛꯄ ꯂꯩ ꯑꯁꯤꯗ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯅꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯤꯗꯩꯗ ꯁꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯦꯟ ꯃꯆꯥ ꯀꯣꯛꯀꯗꯧꯔꯤꯕ ꯃꯔꯨꯝ ꯀꯣꯟꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯔꯨꯝ ꯃꯥꯒꯅꯤ ꯑꯗꯨꯗꯨꯅ ꯅꯣꯏ ꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕꯁꯤꯅ ꯌꯦꯔꯨꯝ ꯃꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯃꯨꯛ
ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯩ ꯃꯣꯠꯇ ꯒꯥꯔꯤꯅ ꯆꯤꯜꯂꯕ ꯇꯥꯎꯟ ꯖꯒꯥꯁꯤꯡꯗꯁꯨ ꯌꯦꯟ ꯃꯆꯥ ꯃꯌꯥꯝ ꯀꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯑꯗꯨꯒ ꯅꯥꯡꯕ ꯈꯣꯠꯄꯗꯨꯅ ꯌꯦꯟ ꯃꯆꯥꯗꯣ ꯂꯣꯏꯅ ꯃꯥ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯀꯣꯟꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯦꯟ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯝ ꯄꯤꯒ꯭ꯔꯤ ꯁꯦꯠꯁꯤꯗ ꯑꯍꯨꯝ ꯂꯩꯔꯦ ꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯤꯒ꯭ꯔꯤ ꯁꯦꯠ ꯌꯥꯝ ꯐꯖꯅ ꯁꯥꯔ ꯂꯩꯍꯧꯔꯤ ꯉꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯦ ꯁꯪꯒꯥꯁꯨ ꯁꯪꯒꯥꯗꯦ ꯁꯦꯠ ꯑꯍꯨꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯐꯂꯥꯡ ꯐꯥꯎ ꯀꯤꯟꯅꯕ ꯌꯥꯎꯍꯧꯔꯦ ꯑꯗꯨꯒ ꯁꯦꯠ ꯑꯃꯅ ꯃꯃꯥꯡ ꯆꯍꯤ ꯁꯥ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯅ ꯌꯥꯝ ꯅꯥꯟꯅ ꯂꯩꯍꯧꯔꯤ ꯃꯐꯝ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯂꯝꯁꯦ ꯃꯇꯦꯛ ꯑꯃ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯤꯗꯅ ꯌꯥꯝ ꯉꯛꯏꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕꯁꯤꯕꯨ ꯌꯥꯗꯧ ꯃꯥꯜꯂꯤꯕꯣ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯌꯥꯗꯁꯨ ꯌꯥꯅꯕ ꯄꯤꯕꯤꯌꯨꯅ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯍꯥꯏꯖꯔꯤ ꯍꯥꯏꯖꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯗꯣ ꯑꯗꯨ ꯐꯥꯎꯗ ꯉꯁꯤꯁꯤ ꯀꯃꯥꯟꯗꯣ ꯉꯥꯍꯜꯂꯒ ꯈꯥꯖꯤꯜꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯗꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯁꯤꯗ ꯊꯨꯡꯉꯔꯦ ꯌꯥꯗꯧ ꯃꯥꯜꯂꯤꯕ ꯏꯃꯣ ꯀꯃꯥꯟꯗꯣ ꯂꯥꯛꯑꯁꯨ ꯖꯤꯇ꯭ꯔꯥ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗ ꯂꯩꯔꯅꯦꯅ ꯑꯩꯈꯣꯏ ꯀꯨꯏꯔꯦꯁꯤꯗ ꯑꯩꯈꯣꯏ ꯂꯦꯛ ꯆꯥ ꯂꯩꯔꯛꯏꯁꯤ ꯀꯃꯥꯟꯗꯣ ꯂꯥꯛꯑꯁꯨ ꯖꯤꯇꯅꯥ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯉꯥꯅꯦꯕ ꯉꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯊꯋꯥꯏ ꯈꯨꯋꯥꯛ ꯊꯥꯁꯨ ꯊꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯒꯤꯐꯇꯤ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟ ꯊꯣꯛꯄ ꯈꯤꯇꯪ ꯍꯟꯖꯤꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯒꯣꯔꯃꯦꯟꯅ ꯌꯥꯗꯦ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯄꯤꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯑꯃꯨꯛ ꯄꯤꯔꯤ ꯃꯁꯤ ꯃꯨꯛꯄꯁꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏ ꯚꯦꯇꯦꯅꯔꯤꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯗ ꯑꯗꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯑꯦꯝ ꯄꯤꯗꯁꯨ ꯂꯣꯏ ꯇꯧꯈ꯭ꯔꯦꯀꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯗ ꯔꯤꯄ꯭ꯂꯥꯏꯁꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯩꯖꯔꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯟꯖꯔꯤꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤꯅꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯂꯕꯀꯤ ꯃꯈꯥꯗ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯍꯜ ꯂꯃꯟꯒꯤ ꯁꯣꯏꯁꯥꯡ ꯂꯣꯏꯅ ꯌꯥꯎꯖꯔꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯈꯣꯡꯊꯥꯡꯁꯦ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯂꯥꯏꯅ ꯈꯜꯂꯤꯀꯣ ꯈꯨꯡꯕꯣꯡ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯗꯨ ꯑꯣꯔ ꯗꯥꯏꯅꯤ ꯀꯟꯁꯦꯟ ꯄꯤꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯟꯁꯤꯡꯁꯦ ꯈꯥꯒꯠꯂꯤꯕ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯤ ꯃꯤꯁꯤꯡꯁꯨ ꯍꯪꯖꯒꯦ ꯃꯁꯤ ꯐꯦꯟꯁꯤꯡꯁꯦ ꯏꯃꯥ ꯍꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯐꯝꯁꯤꯁꯨ ꯈꯥꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤ ꯑꯣꯔꯗꯔ ꯂꯩꯒꯦ ꯍꯥꯏꯗꯣ ꯍꯪꯖꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯤꯔꯤꯁꯤꯒꯤ ꯃꯤ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯅꯨꯡꯁꯥ ꯊꯤꯍꯧꯔꯤ ꯑꯁꯣꯟ ꯁꯥꯏꯠꯁꯤꯁꯨ ꯈꯥꯖꯤꯟꯗꯣꯔꯦ ꯃꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤ ꯈꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯥꯛꯇ꯭ꯔꯤ ꯉꯁꯤ ꯈꯥꯖꯟꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯣꯏꯁꯤ ꯈꯥꯖꯟꯕ ꯌꯥꯔꯣꯏꯅ ꯂꯥꯛꯏꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯨ ꯈꯥꯖꯜꯂꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯂꯥꯛꯄ ꯀꯃꯥꯏꯅ ꯇꯧꯔꯣ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤ ꯃꯣꯏ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯃꯣꯏ ꯈꯥꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯋꯥꯔꯤꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯤꯡꯉꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯒ ꯃꯣꯏ ꯌꯥꯅꯕ ꯑꯃꯗꯤ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯥꯏꯕꯀꯣ ꯑꯗꯨ ꯑꯁꯨꯝꯅ ꯑꯊꯤꯡꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗꯤ ꯁꯣꯏꯅ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯗꯕ ꯑꯊꯤꯡꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯌꯥꯗꯦ ꯑꯁꯤ ꯁꯨꯕ ꯌꯥꯗꯦ ꯊꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗ ꯑꯥꯗ ꯔꯤꯄꯣꯔꯠ ꯄꯤꯌꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯨ ꯅꯠꯇꯦ ꯁꯤꯗꯤ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯌꯥꯕ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯅꯉꯥꯏ ꯂꯩꯖꯕꯅꯤ ꯁꯤꯅꯤ ꯑꯌꯥꯕ ꯁꯔꯨꯛꯁꯤꯡꯗꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯈꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯇꯦꯛꯁꯤꯗ ꯉꯥꯏꯍꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯌꯥꯅꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤ ꯌꯥꯅꯕ ꯄꯣꯔꯛ ꯃꯇꯨꯡꯗ ꯃꯁꯤ ꯈꯥꯒꯅꯤ ꯑꯗꯨꯕꯨ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯁꯤꯁꯨ ꯈꯥꯖꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯏꯃꯥꯁꯤꯡꯅꯗꯤ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯗꯨ ꯑꯦꯟ ꯗꯥꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯁꯨ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯦꯜ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯦꯜ ꯑꯥꯏ ꯗꯤꯗꯤ impacttvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ www.facebook.com/impacttvmanipurda ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯀꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯇꯤꯜ ꯗꯦꯟ ꯀꯤꯞ ꯋꯥꯆꯤꯡ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯀꯤꯞ ꯋꯥꯆꯤꯡ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯎꯗꯕ ꯍꯧꯔꯣ ꯆꯥꯎ ꯂꯩꯀꯥꯏꯁꯦ ꯑꯋꯥꯕꯅ ꯊꯜꯂꯦ ꯁꯤꯗꯗꯤ ꯑꯦꯝꯄꯤꯁꯨ ꯂꯩ ꯀꯃꯥꯏꯅ ꯋꯥꯔꯤꯅꯣ ꯑꯦꯝꯄꯤꯅꯁꯨ ꯁꯣꯔꯣꯛ ꯐꯠꯇꯕꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯁ ꯑꯃꯠꯇ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯏ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯂꯣꯏꯅꯃꯛ ꯁꯨꯆꯟꯕ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯃꯥꯌꯣꯛꯅꯩ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯤꯝꯕꯨ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯁꯪ ꯌꯧꯔꯛꯀꯗꯧꯔꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ